Loyalam E-PAO tabi bakutima po hitram susmitana namitangi po pizari aham da pantabi headline. Lok Sabha amasung Rajya Sabha gi mifam ngasi loisingkhre Lok Sabha da bill 12 Rajya Sabha da bill 13 pass tawkhi. Kuki zo Singna Chandel Tengnopal amasung Chuchampur district punsinaba honaba angakpa poi haina phongdorakli. Indo Myanmar Borderda Operationgi Shakti Hengathanaba AR Personal Sing Drone Technology amasung Modern Warfare Training pigadawri. House andona pijari. Lok Sabha amasung Rajya Sabha gi mifam ngasi loisingkhre Lok Sabha da bill 12 Rajya Sabha da bill 13 pass tawkhi. Haukiba July 12 dagi haukiba Lok Sabha amasung Rajya Sabha gi mifam ngasi loisingkhre Lok Sabha da bill 12 aduga Rajya Sabha na bill 13 pass tawkhi. Opposition gi maike dagi tongan be bill singda yaningdaba phongdoktuna yetkhiba House gi mifam toini yaithokpa amasung House dagi member singna mapan thokhiba khayagi marakta ruling gi maike dagi bill kaya puthokuna pass tawkhibani. Lok Sabha na pass tawkhiba bill sing adudi de Readjustment of Representation of Scheduled Tribe in Assembly Constituency of the State of Goa Bill Lisingani Kunmanga, the Marsan Shipping Bill Lisingani Kunmanga, the Manipur Goods and Service Tax Amendment Bill Lisingani Kunmanga, the Manipur Appropriation Number 2 Bill Lisingani Kunmanga, the National Sports Governors Bill Lisingani Kunmanga Amasung, the National Anti-Doping Amendment Bill Lisingani Kunmanga, the Income Tax Bill Lisingani Kunmanga, the Taxation Law Amendment Bill Lisingani Kunmanga, the Indian Porters Bill Lisingani Kunmanga, the Mines and Minerals Development and Regulation Amendment Bill Lisingani Kunmanga, the India Institute of Management Amendment Bill Lisingani Kunmanga Amasung, the Promotion and Regulation of Online Gaming Bill Lisingani Kunmangani. Lok Sabha da ngasi aroiba numit ki session haubaga charang na bathoktuna mifam numit yungba phawba eithokhi. Mifam amuk haubaga Speaker of Birlana phongdokhibada Operation Sindurgi matangda numit nini gi oiba akhanaba discussion pangthokhi. Prime Minister na mahaki warol thamduna discussion adu loisingki. Masigi mathakta India gi space program gi mai pak pasingi matangdasu akhanaba discussion pangthokhi. Handaki session asida star question jamriga taramapan agenda da hapki adubu charang naba kaya thokpana question yankai manga khaktamak chinhai oina pakhum pina balakhotkhi. Ayet paka pibna maram oiraga house na pung kunthratare rom tamuk session tawbangam ki haina speaker na nungnang basu phangdokhi. Tungda house ki session matam kaktana yithoki. Amarom da Rajya Sabha gi oina nungthil pung ani phawba mifam yaitholaba matung makhata na nungthil pung ahum taram dai phawba mifam chathakhibaga loinana house gi chairman na matam kaktana mifam yaithoki. Kuki Jo Singna Chandel Tengnopal amasung Chuchampur district punsinaba honaba angakpa poi haina phongdorakli. Chandel District, Tengnopal District amasung Chuchampur District asibu Kuki Jo Singna makhoigi lam ama oina punsinaba honabagi thawong angakpa poi amasung yamna laibak thiba amani isu asida naga singna tumina leiroi haina UNC na thadorokpa cherolamana hari. Cherola sina makhatana haribana Chuchampur District ki tongan mamafam kayada Jalyarong amasung Federal area da anal amasung lamka kangbu sing asi ningsing bathoktraba matamdagi khunda leita duna lerakibagi nushi yumbi kaya yunglaga leriba mafamni. Haukiba chahi lisingani kolumdagi August 13 Kuki Zogi MLA Tarana Bharat ki Prime Minister da separate administration demand mari lenena pisingkiba memorandum aduda Chandel district ki Naga tribe mapanbu Kuki tribe oina yakshin khibagi thodok kaya su leri hairaduna Kuki Jo singi mathakta akanma warning tawrakli. Indo Myanmar Borderda Operationgi Shakti Hengathanaba AR Personal Sing Drone Technology amasung Modern Warfare Training pigadawri. Leibag asigi Northeast Region gi saruk ama oiriba Indo Myanmar Border paringda ain kaine illegal immigrants sing amadi drug yauna khuchukulai kaya lalonbagi thabak chathariba asi mapung fana thingnaba border da deploy tawriba leibag asigi khwaidagi liraba paramilitary force ama oiriba Assam Rifle Personnel singi operational capability hengathanaba modern warfare training amasung drone technology matik chana pigadawri. IIT gi maikedi gi border ngakleba Assam Rifle Personnel sing advanced drone training amasung refresher course na chingba training matik chana piduna matau karamna drone fight operation asi sisnagadagi protocol karamna maintain tawgadagi haiba chaw yauna chingi
Khudong thiningai oiba jaga singda surveillance amasung logistics support yauna skill training kaya pigedawri. English amaga chani pan kuntra manga da linkhatki ba Assam Rifles ase hauzik phawa army gi operational command makha da leiduna North East state singi maru oina Manipur, Nagaland, Mizoram amasung Arunachal Pradesh amadi Myanmar galona riba kilometer lising amaga chatru nifu humdoi gi ngamkhai ase ngak senduna lerakhi. Paramilitary force ase karigumba kanda cross border criminal militant amadi chingi khudong thiningai oiba jaga kaya na maram oiraga border Singda ain kaina mitop kaya changsilakba sing asi thengnanaba honabada operational gi oiba singnaba kaya ama thengnori adubo IIIT gi matengna pigadoriba advanced drone training amadi refresher course sing asina Assam Rifle personnel sing de hena operational capability hengathanlagani hari panba yabadi Assam Rifles ki kambu singda advanced drone technology pinabagi matangda Assam Rifles amasung Indian Institute of Information Technology ani gi marakta MOU ama sign tawnakrabani. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengathanbada adom sumateng pangbiyu. Speaker Saitabrata amasung MLA ani Delhi gidam khongsangkhrai. Speaker Thokcham Saitabrata NPP Legislative Party ki leader Sheikh Nur Hassan amadi BJP ki MLA Kongkham Ravindra ngarang numidang athengmada Delhi gidamak infal thadokkhrai hari. Hauzik phawagi oinadi Speaker Thokcham Saitabrata amadi MLA anina Delhi da chakhiba adugi chapchaba maram khangma ngamdri. Pauche asina phangba paugi matung ina MLA ani amadi Speaker Thokcham Saitabrata na ngarang numidang Delhi da chakhiba adu masa masagi lanagi oiba thabak sing laibigi chakhibani hari. Miyoi mari heroin powder kg amaga gram tarani thoga konana security force na phagakhrai. Haukiban numit kharani asida security force na lamdam asigi tongan mamafam singdagi masing yamlaba nisagi potlam sing amadi nisa yonbada chenaba miyoi sing fagat khibagi thodok sing laikhraba matung tha asigi taramapan dasu Kakching police station ki manung chanba wabagai lamkhai thongkha area dagi Manipur police ki kambuna bolero car amada tongduna lakpa miyoi mari heroin powder kg amaga gram tarani thoga konana fare hari police ki paw asina hai faraba miyoi sing adu Tamenglong district ki Taban village gi Thenmai Kaisi Dindau Liangmai Chahikun Yankhai Humdoi Tindoingmung Chawang Chahikun Taret Apokpa Maichi Chawang Kawalong Village Tagi Lengheng Puliu Chahikun Trataret Amadi Kangpopi District ki Makoi Village Tagi Namthong Liu Chahi Nifuni Thoi Kawi Makoina Tongduna Lakiba Bolero car mobile phone manga Aadhaar card anisu fagale hari. Manipur da tholiba hingsa gi thodok khudaktagi thokhiba nate mangjawna na plan taraga chathakiba thodok amani haina IPT na phungdorakli. Haukiba chahi lesingane kulhumdogi me ahumda Manipur da thokiba hingsa gi thodok adu khudaktagi thokhiba nate mangjawna na plan taraga chathakiba kanglup ki oiba target tawba amadi state ki asoiba leibadagi irang adu hena chawthorakhibani haina Manipur da tholiba hingsa gi thodok asibu thijeliba Independence People's Tribunal ngarang jali da phongkiba report amanda palli. Report aduna makhatana haribana ethnic division socio-political ki oina thong manadaba lamgi chayenaba leibana chingba historical factor kaya asigi mathakta digital media ki khuthangda chathakiba head campaign amasung political leaders singna conflict asiga mari lenina pikhiba statement kaya aduna maram oiraga kangrop ki irang mayonariba kuki amasung maite community ani gi marakta lana longnarakpadagi kangrop ki irang asi hena pakthok chokthor bani hari. Manipur da tholiba hingsagi thodok asigi matangda thizinaba People's Union of Civil Liberties na English ngani kulumari da constitute tawkibani. Tribunal asigi maikedigi haribana haukiba chahi lisingani kulumjogi March kuntareta Manipur High Court na maitai singbu Scheduled Tribe ki status chanabagi matangda recommend tawkiba aduna hena sathiba phibam amada lahankibani. Hanadagi hauna kuki yauna naga singna maitai singbusu Scheduled Tribe ki status chanba habasi makoida piriba constitutional protection aduda threat tawani haine yaningda phongdotun laglibani. High Court ki recommendation aduna maram oraga Manipur gi tribal district singda pakshana protest thakibaga Chingi district singda English ngani koni thoigi me ahumda achoba protest ama chathaki adubu protest ayambadi yamna santi oiba mawongda loshinki adubu mafam kharadana hingsa gi oiba thodok sing tholaktuna irang adu Manipur singda tungna sandorakhi.
Report aduda yauriba atopa narrative amadana matamdugi Chief Minister N. Virena Chathagiba War on Drugs aduda poppy cultivation da cookie sing chenabugi wafam amubu irang adugi manungda cookie singi mayokta popular oina propaganda ama oina sandorakhi. Irang asiga mari lenna tribunal asigi makedagi Bisnupur, Chuchampur, Imphal East, Imphal West, Kakching, Kangpokpi amasung Senapati digi lanjilakhiba victim singna gi aduga unaduna makhoigi statement sing lokhi. Report sing adugi matung inna Irang adu tholokpa matamda state ki authority sing amasung institutions singi makedagi makhoibu ngakpi senbidabana mathwai hingnanaba mayung maike thadotuna lanjinaba takhi. Irang adu thokraba matung Manipur gi rule of law amasung constitution asigi central government ki miyeng makhada lerabasu central government ki makedagi constitutional responsibility amadu mapung phana lokhide. Conflict adu da media investigation warpa amadi michang mikhai naina pau phongbugi mami takhi. Digital channel amasung social media singda unverified oiba amasung inflammatory oiba content sing circulate tawki. Lanjanarakpa singna leriba relief camp singda healthcare ki oiba thabak thoram singda awar pakaya lekhi. Maram aduna Manipur da tholiba irang asi loishina bahonabada Indian judiciary, parliament amasung civil society puna thabak tawminaba mathau tai haina suggest tawri. Conflict asibu thijinaba SIT lingba yauna matam chupagi santi puraknaba community dialogue, legal accountability amasung moral leadership leina thabak tawbugi tangai fadaba lei haki. Mafam anidagi PLA gi lami ahum amadi pirpa ki lami ama security force na fare. Ngarang security force ki kangbu na chatakiba search operation da aina thingkraba lamdam asigi lalawlup ama oiriba RPF PLA gi lami ahum Thoubal district ki manung chanba Thoubal Khetri lekadi gi fare haina Manipur police ki paw aman hari. Farba miyosing adudi angom Premjit Singh Allies Manau Thoi Jahi Kuntra Humdoi Leifam Fayeng Khunau Imphal West District Ningthauzam Ray Debi Jahi Kunipan Leifam More Ward number 7 Haujikna Langwal Laimenai Imphal West District Amadi Laurembam Madonna Devi Allies Moli Jahi Kuntaruk Leifam Imphal West ki Uripoktagini Hari. Faraba PLA gi lanmi ahum asi Thoubal District area da lebat lamdam asigi school sing college sing Chekon gi mapu sing Stone Crusher sing dagi namduna sel khabigi thabak sing da chenaba ani hari. Faraba miyoy sing asidagi Maruti Suzuki Swift BSI 1 mobile phone ahum Aadhaar card ama PAN card ama ATM card ama sel gi demand tawgadaba Thoubal da leba school khargi maming yawba demand letter amadi sel oina lupa lising mari recover tawbangam le hari. Amaromda security force na ngarang lalhulu pripa ki lanmi amasu Imphal East District ki Lamlai PS ki manung chanba Sawumbung area digi fare hari. Farba miyo asiki maming Sarang Them Suresh Singh Allies Jinglen Allies Bungo Jahi Kunma Thoi Kawi. Huikap makhalekai digi hozina nongpo kakching maning lekai da lebini hari. Mangonagi mobile phone amasu recover tabangam le hari. FNR chana hankidaba amasung border fencing khaba leb kadabani habigi matangda Home Ministry na wari sananaba UNC da khangalakle. Free Movement Regime FMR chadhanin kidaba amasung Indo Myanmar border fencing leb kadabani haina United Naga Council UNC na taksinduna lakhiba adugi matangda tha asida lakliba tang kuntarukta New Delhi da wari sananaba Home Ministry na UNC da khangalakle. Pau asigi matung ina handak amuk hana New Delhi da wari sanagadoriba asi maru oina UNC na hiram ani asigi matangda hena lumna lawduna thabak paikhanaba center da taksan khibagi matung ina center na khongthang asi pakhalakpani. UNC gi maiketigi free movement regime charhan khidaba amasung Indo Myanmar border fencing tawbana border gi wangmada nakal animakta leriba naga miyang gi saktam thugaiba oina thokani. Masida natana hawkiba matam kayadagi social culture amasung economic relationship lairakhiba adusu manghanabani hari. Tha asigi tang kuntaruk tapang thokadoriba mifam asida UNC gi mihut singna Home Ministry gi mihut singa hakthengna unaduna wari sanaduna hiram asigi matangda border leriba community singi right amasung sentiment yauna national security gi phibam su khanaraba yai hari. Banba yabadi tha asigi angan basarukta UNC na makhoi gi demand asi center na lumna lawduna thabak paikhanaba ultimatum amasu bikhibani. Madugi matung inna Manipur gi governor na UNC gi mihut singa wari sanaki amasung UNC na makhoi gi demand hena mayek singna thamki hari. Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengathanaba adomsu mateng pangbiyu. Arobada maruiba pau amuka hana pizari. Lok Sabha amasung Rajya Sabha gi mifam ngasi loisingkhrei Lok Sabha da bill 12 Rajya Sabha da bill 13 pass tawki.
Kuki Jo Singna Chandel Tengnopal amasung Chuchampur District Musinaba Honapa Angakpa Pui Haina Phongdorakli. Indo Myanmar Borderda Operationgi Shakti Hengathanaba AR Personal Sing Drone Technology amasung Modern Warfare Training Pigadauri. Matang asida Loyalam E-PAO na namitangi pao bibil lezare tabili bakudi mapu amuka hina kurumjari.